ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯌꯥꯕ everyone ꯐꯝꯗꯕꯤꯗꯤ intro ꯑꯗꯨꯝ ꯇꯧꯔꯦ ꯂꯦꯞꯄꯒ ꯉꯁꯤꯗꯤ ꯃꯃꯥꯒ ꯑꯩꯒ ꯍꯣꯜ ꯇꯧꯗꯣꯏꯅꯦ and I have some surprises for her ꯍꯔꯥꯎ ꯍꯪꯒ ꯇꯧ ꯅꯣꯛꯄ ꯈꯨꯅꯣꯛꯁꯦ ꯀꯃꯥꯏꯅ ꯐꯖꯩ ꯑꯁꯣꯝꯗ ꯅꯔꯤ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯣ ꯑꯩ ꯉꯁꯥꯏ intro ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯃꯥꯒ ꯑꯩꯒꯁꯦ ꯉꯁꯤ ꯃꯤꯁꯣ ꯍꯣꯜ ꯇꯧꯗꯣꯏꯅꯦꯕꯀꯣ ꯍꯣꯜꯁꯦ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯃꯤꯁꯣꯁꯦ ꯑꯗꯨꯝ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯒꯩ ꯑꯗꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯌꯥꯝ ꯀꯟꯅ ꯇꯥꯔꯦ ꯑꯗꯨꯝ ꯇꯥꯕꯨꯗꯤ ꯇꯥꯔꯝꯃꯅꯤ ꯐꯦꯟꯁꯨ ꯌꯥꯝ ꯁꯥꯏꯕ ꯑꯗꯨꯏ ꯐꯦꯟꯁꯨ ꯊꯥꯕꯅꯦ ꯃꯈꯣꯟꯁꯨ ꯑꯗꯣ ꯃꯤꯁꯣꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯔꯖꯦꯁ ꯔꯤꯁꯦꯂꯤꯡ ꯑꯦꯞꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯀꯤ ꯊ꯭ꯔꯨ ꯅꯠꯇ꯭ꯔꯒ ꯋꯥꯆꯞꯀꯤ ꯊ꯭ꯔꯨꯗ ꯇꯧꯔꯒ ꯌꯣꯟꯕ ꯌꯥꯗꯣꯏꯅꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯄꯣꯠ ꯂꯩꯖꯕꯁꯨ ꯌꯥꯗꯣꯏꯅꯦ ꯑꯗꯣ ꯐꯥꯔꯁꯇ ꯁꯤꯒꯤꯁꯦ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯀꯞ ꯁ꯭ꯇꯦꯟ ꯍꯥꯏꯗꯤ ꯅꯥꯎꯕꯤꯅ ꯑꯣꯔꯗꯔ ꯇꯧꯕꯤꯕꯒꯤ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ 287 ꯄꯤꯌꯦ ꯑꯗꯨꯝ ꯀꯩꯅꯣ ꯀꯞꯇꯣ ꯃꯈꯣꯛꯇ ꯑꯗꯨꯝ ꯌꯥꯟꯗꯣꯏꯕ ꯁꯤꯁꯦ ꯑꯩ ꯁꯤꯖꯤꯟꯅꯔꯦꯕ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯖꯥꯛꯁꯟꯗꯩ ꯄꯨꯈꯠꯂꯛꯏꯅꯦꯕ ꯈꯪꯉꯕ ꯑꯅꯤ ꯑꯍꯨꯝ ꯑꯃꯨꯛ ꯑꯣꯔꯗꯔ ꯇꯧꯈꯤꯅꯤ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯗꯛꯀꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯀꯤ ꯀꯣꯗ ꯅꯝꯕꯔ ꯀꯩꯀꯥꯗꯣ ꯂꯣꯏ ꯍꯥꯞꯄꯝꯒꯦ ꯍꯥꯏꯗꯤ ꯃꯤꯁꯣꯒꯤꯁꯦ ꯄ꯭ꯔꯗꯛ ꯂꯤꯡꯛ ꯂꯩꯇꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯗꯛꯇꯨꯒꯤ ꯃꯃꯤꯡ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯗꯛꯇꯨꯒꯤ ꯀꯣꯗꯇꯣ ꯑꯗꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯏꯞ ꯇꯧꯔꯒ ꯊꯤꯗꯣꯏꯅꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯗꯤ ꯃꯃꯥꯗ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯌꯦꯡꯍꯟꯈ꯭ꯔꯕꯅꯦ ꯁꯤꯖꯤꯟꯅꯔꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯚꯤꯗꯤꯑꯣꯗ ꯅꯝꯃꯒ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯒꯦ ꯀꯣꯟꯅ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯌꯦ ꯁꯤꯒꯤ ꯒ꯭ꯂꯣꯞꯁꯦ ꯁꯤꯂꯤꯀꯣꯟꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯂꯤꯀꯣꯟꯒꯤ ꯁ꯭ꯄꯤꯅꯔꯅꯦ ꯑꯗꯣ ꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯥꯈꯩ ꯁꯤꯖꯤꯟꯅꯕ ꯃꯥꯟꯗꯦꯅꯦ ꯁꯤꯗꯤ ꯆꯠꯂꯒꯦꯀꯣ ꯑꯩ ꯇꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯥꯒꯤꯁꯦ ꯖꯁ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯥꯏꯕꯒꯤꯗ ꯀꯩ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯜ ꯇꯧꯅꯕꯒꯤꯗꯣ ꯑꯗꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯀꯩ ꯍꯥꯏꯒꯅꯤ ꯀꯣꯡ ꯑꯣꯟꯊꯣꯛꯅꯕ ꯈꯣꯠꯅꯕ ꯀꯣ ꯎꯞꯁꯟꯒꯔꯦ ꯀꯩꯅꯣ ꯎꯞꯄꯒꯦ ꯑꯩ ꯃꯥꯏ ꯇꯥꯕ ꯂꯣꯏꯔꯦ ꯑꯩ ꯁꯥꯄꯣꯟ ꯍꯥꯞꯄꯒ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅꯅꯦ ꯀꯩ ꯆꯠꯈ꯭ꯔꯦ ꯑꯩꯁꯦ ꯄ꯭ꯔꯥꯏꯁ ꯏꯁꯜꯂ ꯊꯝꯕꯅꯤ ꯌꯥꯝ ꯍꯣꯡꯉꯦ 180 ꯄꯤꯌꯦꯕ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯌꯦ ꯀꯣꯟ ꯐꯦꯡꯕꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯀꯣꯟ ꯐꯦꯡꯕꯗꯣ ꯑꯃ ꯃꯃꯥꯡꯒꯤꯗꯨꯗꯤ ꯁꯨꯃꯥꯏꯅ ꯎꯞꯁꯟꯅꯔꯒ ꯑꯃꯨꯛ ꯗꯤꯁ ꯋꯥꯁꯔꯗꯣ ꯑꯃꯨꯛꯀ ꯄꯥꯏꯅꯩꯗꯅꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯗꯤ ꯐꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯦ ꯁꯤꯁꯦ ꯃꯃꯥꯅ ꯀꯩꯅꯣꯁꯨ ꯈꯪꯗ꯭ꯔꯤꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯨ ꯈꯪꯗ꯭ꯔꯤꯕꯅꯦ ꯌꯦꯡꯖꯔꯣ ꯌꯥꯕ ꯀꯩꯅꯣ ꯌꯦꯡꯖꯔꯣ ꯃꯁꯤꯗꯤ ꯃꯥꯞꯁꯨ ꯃꯥꯅꯤ ꯃꯥꯅꯤ ꯂꯨꯍꯣꯡꯕꯗ ꯆꯠꯄꯗ ꯑꯩꯈꯣꯏ ꯃꯥꯗꯣ ꯂꯨꯍꯣꯡꯕꯒꯨꯝꯕ ꯆꯠꯄ ꯀꯥꯟꯗ ꯃꯥꯛꯁꯨ ꯑꯃ ꯀꯩ ꯍꯥꯏꯒꯅꯤ ꯅꯣꯔꯃꯦꯜꯗꯨꯒꯤ ꯃꯊꯛꯇꯨꯗ ꯎꯞꯄꯁꯨ ꯌꯥꯏꯗꯅ ꯁꯤꯁꯦ ꯐꯖꯩꯅꯦ ꯑꯗꯣ ꯃꯥꯛꯁꯦ ꯁꯤꯒꯤꯁꯦ ꯄꯤꯁ ꯀꯌꯥꯅꯣꯗꯤ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕꯀꯣ 177 ꯄꯤꯌꯦ ꯃꯥꯛꯁꯤꯗ ꯁꯦꯠꯁꯤꯗ ꯑꯃ ꯀꯌꯥꯅꯣ ꯃꯃꯥ ꯑꯃꯅ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯃꯥꯏꯁꯦ ꯁꯤꯁꯤꯅ ꯏꯪꯉꯦ ꯃꯆꯨꯁꯦ ꯁꯤꯅ ꯃꯈꯥ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅ ꯃꯊꯛ ꯑꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯐꯖꯩꯌꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯣꯡꯉꯦ ꯑꯗꯨꯗꯤ ꯑꯍꯨꯝꯁꯤꯗꯅꯦ 177 ꯄꯤꯗꯣꯏꯅꯦ ꯍꯣꯏ ꯃꯅꯨꯡꯗꯨꯗ ꯑꯃ ꯃꯥꯛꯁꯇꯣ ꯍꯥꯞꯄꯒ ꯑꯗꯨꯝ ꯁꯤ ꯍꯥꯞꯄ ꯌꯥꯏꯗꯅ ꯑꯗꯨꯅ ꯁꯤ ꯑꯃ ꯂꯩꯔꯦ ꯗꯦꯟ ꯄꯥꯝꯃꯕꯣ ꯃꯥ ꯄꯥꯝꯃꯦ ꯀꯌꯥꯝ ꯄꯥꯝꯃꯦ ꯐꯖꯩ ꯑꯃꯁꯤꯅ ꯒ꯭ꯔꯤꯟꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯃꯁꯛꯁꯦ ꯁꯤꯅ ꯏꯄꯥꯝ ꯄꯥꯝꯕ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯗꯤ ꯀꯩꯅꯣ ꯂꯨꯍꯣꯡꯕꯒꯨꯝꯕ ꯆꯠꯄꯩ ꯈꯔ ꯂꯝꯗꯣ ꯉꯥꯟꯕꯗꯨꯅꯦꯕ ꯑꯩꯗꯤ ꯁꯤ ꯃꯆꯨꯁꯤꯅ ꯏꯪꯉꯦ ꯁꯤꯅꯕꯨꯗꯤ ꯐꯖꯩ ꯃꯥꯅ ꯑꯗꯣ ꯁꯤꯁꯤꯅ ꯒ꯭ꯔꯤꯟ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯝ ꯐꯖꯩꯌꯦꯗ ꯅꯣꯔꯃꯦꯜ ꯗꯦꯖꯇ ꯍꯥꯞꯀꯗꯧꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯃꯥꯒꯤ ꯃꯥ ꯍꯥꯡꯗꯣꯛꯍꯜꯂꯣ ꯍꯥꯏꯗꯣꯛꯍꯟꯒꯦ ꯃꯃꯥ ꯁꯤꯁꯦ ꯃꯃꯥꯅ ꯍꯥꯡꯗꯣꯛꯑꯣ ꯑꯗꯨꯒ ꯀꯥꯇꯤꯗꯨꯗꯤ ꯀꯥꯇꯤꯁꯤꯅ ꯑꯩꯒꯤ ꯉꯥꯛꯇ ꯇꯧꯔꯤꯔꯣ ꯑꯧ ꯁꯤꯕꯨꯗꯤ ꯑꯅꯤꯁꯤꯕꯨꯗꯤ ꯑꯩꯒꯤ ꯍꯥꯏꯗꯤ ꯌꯥꯔꯦ ꯂꯧꯊꯣꯛꯑꯣ ꯀꯥꯇꯤꯗꯨ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯌꯥꯝ ꯉꯥꯎꯔꯦ ꯌꯥꯝ ꯍꯔꯥꯎꯕꯩꯅꯤ ꯀꯩꯅꯣ ꯑꯩ ꯂꯧꯊꯣꯛꯄꯤꯔꯛꯑꯒꯦ ꯑꯩ ꯀꯥꯇꯤꯁꯤꯅ ꯀꯛꯄꯤꯔꯛꯑꯒꯦ ꯅꯪ ꯀꯥꯇꯤꯗ ꯅꯨꯡꯉꯥꯏ ꯌꯦꯡꯉꯣ ꯀꯩꯅꯣ ꯄꯦꯂꯥꯅ ꯀꯩ ꯃꯥꯜꯂꯦ ꯀꯩ ꯃꯥꯜꯂꯦ ꯀꯩ ꯃꯥꯜꯂꯤꯒꯦ ꯕꯣꯛꯁꯅꯤ ꯀꯩꯅꯣ ꯁꯤꯗꯤ ꯀꯩ ꯃꯥꯟꯒꯦ ꯁꯤ ꯇꯧꯔ ꯑꯝꯕꯥꯏꯗ ꯍꯥꯞꯇꯣꯏꯔꯣ ꯑꯣ ꯁꯤꯒꯤꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯗ꯭ꯔꯣꯋꯔ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯉꯝꯒꯅꯤ ꯃꯣꯔꯦꯒꯤ ꯗ꯭ꯔꯣꯋꯔꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯋꯦꯕꯁꯥꯏꯠꯀꯨꯝꯕꯗꯗꯤ ꯈꯔ ꯇꯥꯡꯉꯤꯗꯅ ꯑꯗꯣ ꯃꯤꯁꯣꯗ 973ꯗ ꯑꯣꯏꯅ ꯐꯪꯉꯦ ꯑꯗꯨꯗꯒꯤ ꯂꯩꯕꯅꯦ ꯑꯗꯣ ꯃꯤꯁꯣꯁꯦ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯍꯥꯟꯕ ꯂꯩꯕ ꯀꯥꯟꯗ ꯂꯨꯄꯥ 100 ꯑꯣꯐ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ 30% ꯃꯨꯛ ꯑꯣꯐ ꯑꯣꯏꯌꯦ ꯑꯩ ꯁꯨꯕꯤꯁꯤꯁꯨ ꯏꯅꯥꯎ ꯂꯩꯌꯦ ꯑꯗꯣ 30%ꯒꯨꯝꯕ ꯑꯣꯐ ꯑꯣꯏꯌꯦ ꯅꯠꯇ꯭ꯔꯒ 100ꯒꯨꯝꯕ ꯑꯣꯐ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗꯨꯅ ꯁꯨꯝ ꯄꯣꯠꯇꯣ ꯌꯥꯝ ꯇꯣꯏꯅ ꯂꯩꯔꯣꯏꯗꯣꯏꯗꯤ ꯅꯣꯏ ꯌꯨꯝꯒꯤ ꯃꯤꯈꯩꯒꯤ ꯑꯦꯀꯥꯎꯟꯗ ꯑꯃꯃꯝ ꯁꯤꯜꯂ ꯆꯥꯝ ꯑꯗꯨꯝ ꯇꯧꯋꯦ ꯁꯤꯕꯨꯗꯤ ꯀꯅꯥꯝ ꯍꯥꯏꯗꯕꯅꯦ ꯑꯩꯅ ꯍꯥꯏꯗꯣꯛꯄ
ꯇꯧꯗ꯭ꯔꯦ ꯀꯛꯎꯕꯅꯤ ꯁꯤꯗ ꯃꯈꯣꯛꯁꯨ ꯌꯥꯎꯔꯤꯔꯣꯁꯦ ꯌꯥꯎꯋꯦ ꯗ꯭ꯔꯣꯋꯔꯅꯦ ꯗ꯭ꯔꯣꯋꯔꯅꯦ ꯃꯈꯣꯛꯁꯤꯗ ꯂꯣꯏ ꯌꯥꯎꯋꯦ ꯑꯩꯈꯣꯏꯗꯤ ꯗ꯭ꯔꯣꯋꯔꯒꯤ ꯄꯨꯟꯁꯤꯅꯦ ꯍꯥꯏꯕ ꯗ꯭ꯔꯣꯋꯔꯅ ꯐꯩꯌꯦꯕ ꯁꯤꯅ ꯃꯥꯒꯤ ꯄꯥꯟꯅꯕꯗꯣ ꯂꯣꯏ ꯌꯥꯎꯔꯦ ꯕ꯭ꯂꯨꯁꯤꯅ ꯑꯗꯨꯕꯨꯗꯤ ꯅꯪ ꯂꯧꯊꯣꯛꯑꯒ ꯕ꯭ꯂꯨꯁꯤꯅ ꯁꯤ ꯌꯥꯔꯕ ꯆꯨꯝꯃꯦ ꯃꯈꯣꯛ ꯄꯥꯟꯖꯜꯂꯣ ꯈꯛ ꯈꯛ ꯑꯩ ꯉꯥꯎꯔꯦ ꯍꯔꯥꯎꯕ꯭ꯔꯣ ꯃꯃꯥ ꯍꯥ ꯍꯔꯥꯎꯔꯕꯣ ꯍꯔꯥꯎꯏꯅꯦ ꯑꯩꯈꯣꯏ ꯑꯇꯩ ꯍꯔꯥꯎꯗꯤ ꯗ꯭ꯔꯣꯋꯔ ꯌꯥꯝ ꯍꯔꯥꯎꯋꯦ ꯗ꯭ꯔꯣꯋꯔꯗꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯍꯣꯡꯁꯨ ꯍꯣꯡꯉꯦ ꯑꯁꯤ ꯌꯥꯔꯦ ꯁꯤꯅ ꯃꯈꯨꯝ ꯑꯩꯅ ꯃꯣꯔꯦꯒꯤꯗ ꯍꯪꯕ ꯌꯥꯝ ꯇꯥꯡꯉꯦ ꯐꯕꯨꯗꯤ ꯐꯩꯌꯦꯕꯀꯣ ꯐꯖꯩꯀꯣ ꯌꯥꯝ ꯇꯥꯡꯉꯦ ꯑꯗꯣ ꯃꯣꯏꯗꯤ ꯌꯥꯝ ꯇꯥꯡꯕꯒꯤ ꯑꯐꯣꯔꯗ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯁꯤꯗꯤ ꯌꯥꯔꯦꯅ ꯁꯦ ꯑꯣꯟꯊꯣꯔꯛꯑꯣ ꯁꯣꯝꯗ ꯌꯦꯡꯁꯤ ꯑꯗꯨꯅꯦ ꯑꯃ ꯑꯣꯟꯅꯔꯦ ꯅꯣꯡ ꯁꯤꯗꯣꯛꯈꯤꯗ꯭ꯔꯥ ꯁꯤꯗ ꯁꯤꯗꯣꯛꯄ ꯇꯥꯕ ꯀꯩꯅꯣ ꯑꯣꯟꯅꯩꯁꯦ ꯁꯤꯗꯣꯛꯑꯁꯤ ꯌꯥꯕ꯭ꯔꯥ ꯑꯣꯟꯅꯗꯦꯍꯦ ꯑꯣꯟꯅꯩ ꯀꯔꯝꯕ ꯑꯣꯟꯅꯩꯅꯣ ꯑꯣꯟꯅꯗꯤꯌꯦ ꯑꯣꯟꯅꯔꯦ ꯏꯕꯦꯝꯃ ꯑꯁꯣꯝꯗ ꯑꯃ ꯍꯥꯡꯗꯣꯛ ꯌꯥꯗꯗꯅ ꯅꯥꯀꯟ ꯑꯃꯗꯗꯤ ꯆꯤꯡꯊꯣꯛ ꯌꯥꯒꯗꯕ ꯀꯗꯥꯏꯅꯣ ꯑꯣꯟꯅꯔꯤꯁꯦ ꯁꯤꯁꯦ ꯑꯣꯟꯅꯗꯤꯌꯦ ꯅꯠꯇꯦ ꯁꯤꯁꯦ ꯑꯣ ꯑꯗꯨꯗꯤ ꯀꯔꯤ ꯑꯣꯟꯅꯩꯅꯣ ꯁꯤꯅꯤ ꯆꯤꯡꯊꯣꯛꯐꯝꯁꯦ ꯑꯌꯥꯗ ꯌꯥꯕꯗꯣ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯑꯃꯗꯨꯅ ꯐꯥꯏꯗꯅ ꯐꯔꯦ ꯌꯥꯝ ꯃꯥꯏ ꯃꯥꯁꯨ ꯍꯥꯞꯆꯟꯈ꯭ꯔꯣ ꯃꯥ ꯍꯥꯞꯆꯟꯕꯤꯈ꯭ꯔꯣ ꯃꯥꯛꯁꯦ ꯍꯥꯞꯆꯟꯈ꯭ꯔꯣ ꯁꯤꯗ ꯍꯥꯞꯆꯜꯂꯒꯦꯀꯣ ꯃꯥꯛꯁꯦ ꯍꯦꯟ ꯒ꯭ꯂꯣꯞꯁꯨ ꯍꯥꯞꯆꯟ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯁꯁꯤꯕꯨꯗꯤ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯑꯩꯒꯤ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯚꯦꯅꯤꯇꯤꯗꯣ ꯐꯖꯅ ꯁꯦꯝꯒे ꯇꯧꯕꯅꯦꯕ ꯑꯗꯨꯒꯤ 5 layers slim storage organizer सिगिसे लौबने माइ तौदिरके हाइदि ममांगी फर्स्ट हंदक सिगी हेक ममांग मी शो होगी दा मा हाफिबदो लेयर मरी ओइबदो हंदकी सिना लेयर मंगा ओइबनेबा अदुदा आइना पोसे अनि ओना ऑर्डर तौबा चमाना हाइदि पोचै गइदो मेकअप खैदो सुमाइना अमम लोनारगा हापदो अदु खनबम लाफम याम खंगदेबा बुलायम तुइबा दोमी ऑर्गेनाइज तौबा हाइबा मी फैको अदो अखोइगुबगि ngamde aduna ai si oina dum lowe ado sigi price se amada 699 piye 705 piye na ado amamom da 699 haidi 700 piye mamang ki de assemble to uchi da bani just sign assemble to raga si sine na uchi mo assemble khar wa mai mathang mathang gi hapebako sigi se hoki assemble to raga to pa yaw du shi Sekaya sisina makai thang thang gi chalo dia tu ikong ini yang nungai ni sih. chap mana belum apa Mana just sana hapcha lagi. किनने खराब kan bane ba mama koi tor Si tak punya cak sang suka thum al muro ke kapal paring kham tu si yani. Ani table loy gatra. Mari manga. Teglo oi. Makhong du akan arum na tham ta makhong da arum na tham ani sida arum ma ga tham ani na sida. nung ma ha hapcha flavor di ami se makha se Ai na so gi manung gi ka go law mi ta se le do. ado oi de ka to ma phuk lang Sila po. Kaya mana ya do si se ai room me go pero na tau gi tau bane na tham ma go na phada na same ge tau du gi ni da. ꯑꯁꯣꯝꯗꯁꯨ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯒ ꯅꯠꯇ꯭ꯔꯣ Mani. Moi ꯑꯍꯨꯝꯃꯛ ꯅꯦ ꯄꯅꯤꯡ ꯊꯝꯃꯒ ꯑꯗꯨꯏꯗꯤ ꯀꯥꯁꯦ ꯍꯦꯛꯇ ꯃꯦꯀꯞꯀꯤ ꯑꯣꯏꯅ ꯁꯦꯝꯒꯦ ꯇꯧꯕ ꯁꯤꯒꯤꯁꯦ ꯁꯤꯁꯨ 5 layer ꯅꯦ ꯑꯗꯣ ꯁꯤꯁꯤꯗꯤ ꯍꯥꯡꯗꯣꯛꯑꯔꯣꯏꯒꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯡꯗꯣꯛꯑꯔꯣꯏꯒꯦꯕ ꯂꯣꯏꯅꯃꯛ ꯑꯐꯣꯔꯗꯦꯕꯜ ꯄ꯭ꯔꯥꯏꯁ ꯂꯩꯕꯅꯦ ꯑꯗꯣ ꯃꯤꯁꯣꯁꯦ ꯗ꯭ꯔꯦꯁ ꯈꯛꯇꯪ ꯅꯠꯇꯦ ꯀꯤꯆꯟꯒꯤ ꯑꯥꯏꯇꯦꯝꯁ ꯑꯗꯒꯤ ꯕ꯭ꯌꯨꯇꯤ ꯀꯩꯀꯥ ꯕ꯭ꯌꯨꯇꯤꯒꯤꯗꯤ ꯂꯩꯕꯅ ꯀꯥꯟꯅꯗꯦ ꯀꯩꯅꯣ ꯇꯧꯏꯗꯅ ꯑꯁꯦꯡꯕ ꯍꯥꯏꯕꯤꯒꯗꯕꯅꯤ ꯀꯩꯅꯣ ꯂꯩꯕꯁꯨ ꯐꯠꯇꯣ ꯑꯣꯏꯔꯝꯃꯗꯤ ꯊꯥꯖꯗꯦꯗꯅ ꯕ꯭ꯔꯥꯟꯗꯦꯗ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨꯝ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯄ꯭ꯔꯣꯗꯛꯁ ꯀꯥꯁꯨ ꯂꯣꯏꯅꯃꯛ ꯌꯥꯎꯕꯅꯦ ꯑꯗꯨꯝ ꯌꯦꯡꯉ ꯆꯪꯉꯒ ꯑꯩ ꯃꯈꯥꯗ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯣꯏꯅꯃꯛ ꯍꯥꯞꯄꯝꯒꯦ ꯃꯥꯒꯤ ꯃꯤꯁꯣꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯒꯤ ꯂꯤꯡꯛꯇꯣ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯗꯛꯀꯤ ꯀꯣꯗ ꯅꯝꯕꯔꯗꯣ ꯑꯗꯨꯁꯨ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯤ ꯄ꯭ꯔꯗꯛꯀꯤ ꯂꯤꯡꯛꯇꯨ ꯍꯥꯞꯇ꯭ꯔꯤꯗꯨꯅ ꯀꯩꯒꯤꯅो ꯍꯥꯏꯔꯀꯥꯟꯗ ꯃꯤꯁꯣꯒꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯗꯛꯀꯤ ꯂꯤꯡꯛ ꯊꯣꯛꯇꯕꯅꯦꯕ ꯀꯣꯗ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯗꯛꯀꯤ ꯃꯃꯤꯡꯗꯣ ꯑꯣꯏꯅ ꯊꯤꯗꯧꯕ ꯑꯗꯨꯅꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯜꯂꯒꯦ ꯃꯃꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯗꯦ ꯈꯔ ꯉꯥꯡꯉꯨ
ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯍꯣꯏ ꯃꯊꯪ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯄ꯭ꯂꯤꯖ ꯒꯤꯚ ꯑ ꯂꯥꯏꯛ ꯑꯗꯨꯒ ꯃꯃꯥꯒ ꯀꯣꯜ ꯇꯧꯔꯛꯑꯣ ꯍꯥꯏꯔꯒꯁꯨ ꯀꯔꯝꯕ ꯀꯣꯜ ꯇꯧꯁꯤꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯃꯃꯥꯗ ꯂꯣꯏ ꯂꯩꯍꯜꯂꯒꯦ सिबुदे आइना लाइबनिको आइगा नाउबिगना लाइबन अदो साइदा लोसनलागे बाय बाय सब्सक्राइब तो बिरमो आइगोंदगी हेन वांगे तो स्टेबल दे दो ओय सिसे सपा आम्रा माया पामे ꯑꯗꯨ ꯇꯣꯛ ꯇꯣꯛ ꯍꯥꯞꯆꯜꯂꯣ ꯌꯥꯔꯦ